Arambai News Guwahati Manipuri Pau Tabiri Basingbu Ihan Hanbu Maktada Jingangbam Suzitrani na Kurumjari Hojingasi Samlapa Mariba Pau Sing Lobirasi Ngasi Assamgi Khwaidigi Maroiba Amasung Nungaiba Pau Amoina Lalolub Alfana kidnap Taukiba Kuipogi official ani Thadorakre Arunachalgi Changlang area gi inauda duty tauringai Hokiba December gi tang kunmathoida official ani ase kidnap Taukibane Maragasida Alfana Lupa Crore Kun Piu Natrabadi Makoi Animak Hatkani Haina Matam Tarakiba Pawa Laikravane Adubo Alfagi CNC Pares Baruagi Yamnamak Nakshinaba Marupni Hainariba Revati Pukangi Machanupana Mediator Oiduna Hotnavadagi Kuipogi official Aniasi Tadokpugi Wafam Yanaki Amasong Matam Amada Hekta Tadorokpugi Pibamda Lairakibani Tha ahumga numit tara marini Alfagi khut chanduna lairabagi matung ngasi Assamgi Pranab Kumar Gogoi amasong Bihargi Ram Kumar thadorakhibani Myanmardagi khutpu anina tongan balambida makoi anibu puthorakhi hairi Changlang District ki SP na Pranab Kumar Gogoi bu Namphong Police Station gi makhada Longvi Village tagi ngasi nungthil pung animuk tabada thengnakhi amasong legal formalities loraba matung mahaki imungda sinarakhi Mathaga Samgi Sib Sagar Dagi Pranab Kumar Gogoidi Mayum Yorakre Adubo Bihargi Ram Kumar di Hojik Pauba Assamda Yoraktri Maramaduna Thadokibagi Pau Lairabasu Ram Kumargi Matangdadi Karigumba Amata Tangdangba Haibangamdri Asumna Pranab Kumar Gogoigi Machindagi Makoina Tha Ahumhena Akituzungi Marakta Karamna Lelakhiba Pukning nungsiningai oiba mipainingai oiba amadi siba changba khangdobagi tambangam daba punsi marel ama lelakpagi warising paumishingda pautamlakhi adubu Ram Kumar Hojik Phauba Alfana Thadoraktuna police ki makhut yoroktabagi yamnamak charangnaba phimasina ngasigi nungaiba wari asi kharamakhaidi mapung phaba ngamdri haibayai Adubo Ram Kumar gi imungi miyoising Bihar dagi khongsalakre amasong hayeng nongmaijing numit Assamda thunglaragani hairi Tobagidi source amagi matungina makoi animakna masa masagi imungi miyoi singa hokiba April gi tang amada satellite phone da wari sanaki hairi adubu mayum yorakraba gogoinadi Ram Kumar gi maramda mahak karimata khangde hairakhiba asina Ram Kumar gi matangda chamamnaba asi amukasu hengat hali Nagri Juligi Lau Parada ngasi lebagasi Prime Minister Narendra Modi na UPPL gi mireb Loharam Borogi damak bot khongkre Rang Badruddin Azmal gi machanupa MLA Abdul Rahim Azmal na ngangki bache na wafam adubo khudombi thiladuna duty longri gi lengak haibadu condemn tawki amasung masidagi hena asmis jati gi maraibak thiba kadaida leigadage haiki Asumna Prime Minister Narendra Modi na wangang lingai marakta rally asida saruk yaba miyoi ama wantharakpadagi Prime Minister na mahaki speech lepladuna wantharakliba miyoi adugidamak khudakta mahaka lakminaba Prime Minister gi medical team da miyoi adugi manakta changduna layingnanaba mic ta masamakna lauthorakhi AIUDF ki duty lungi gi lengak haiba che na wafam asigi matangda maikei kyadagi reaction mathang lakli Assam Andolon gi ahanba sahid oikiba Bhavanipur gi sahid Khogeshwar talukdar gi manauni pana Bhavanipur gumba senglaba mafam asida Azmalna ngangkiba wangang sing asi akanba wahaina condemn torokhibaga loinana sahid Khogeshwar gi samadhi khetradagi Bhavanipur gi miyamda Azmalna masigidamak lale haizagadabani su hairakre Ngasi Karimganj ta EVM puduna lakpa gari da ka henbasingna attack tawki tungda video footage ki matengdagi thogdogasida chenaba miyoi taruk phagatpa ngamkhre Mikhal gi code of conduct thugaibagi damak EC na himantagi mathakta pung nifunipan campaign tawbagi athingba thamki adubo himantana lamai nipan gi wakat ama EC da pikhatpadagi pung nifunipan gi mahutta pung kunmari da hantarakhibaga loinana himanta biswa sarmana ngasi West Guwahati da alliance story ba AGP mirep Ramen Kolita gi namak campaign tawki mahakna lamjingduna Guwahati gi Sonaram School lampakdagi road show su chatkhi BTR da kusukulai mari phangkhiba du palladuna hagramana anoba lalolum ama semnanabagi thorang tori asigumba illegal thabak singda mahak chenei madugi matik chaba praman hek phangba numita mahaki mathakta matik chaba action lokhatkani haikibaga loinana Borolenda amukhana irang thokhalloisu haiki
Manipuri Wari Liba Association Assam na sinduna hayeng nongmaizing numittagi hoduna numit mangani chupna Manipuri Wari Liba Pukrambam Sanaba Wari Pangnaba Thoram Binakandi Mayai Lekagi South Barak Holda Pangthoklagani Thoram Masida Sarugyana Nabagidamak Imphaldagi Konthozam Kunjona Luchingba Wari Liba Mihut Marigi Kanglup Ama Ngasi Binakandi da Thunglakre Thoram Masida Hozai Mandi Barak Tampaki Mafamdagi Wari Liba Oza Singh Chauragna Kuntra Mukna Saruk Yakadori Tangkak manga thokna numit khudingi miyoi manga na wari ligadoriba tharong masida ireicha mayamnasu lengbiraknaba lupki thoburen angom Dilip Kumarna khanghalakli Chatliba April tha sigi mapan lamtagi kunipani panba irai numitta jingoi irupa buboni baruni Mahasnangi numit thokle maramaduna numit asida malemda leibiriba maitai khudimakna lengbirakuna ira thoramasi pangthokminasi amasung aikhoi masen amaga sakhang maikhangnabagi tanja amasu lominasi loinana numit asida laifamlen asi karamna haurakpa mafam asida karamna khundarakpa amadi matau karamna masibu ngak senduna thamgadagi haibagi matangda khananinabagi thoram symposium amasung scholar tarukna aibache paduna pangthokani haina UNSC Assamgi General Secretary Haurongbam Rajmanina Khanghalakli Laikhidrabi Babishana Chanugi Misigi Matangda CBI na Pikhalakliba Aroiba report asi pende maramaduna CBI na makata na investigation togudabani haina JSC against murder of Ningthozam Babishana Chanugi convener Gyaneswarina haikre Aduga makataba investigation dadi pukchel sengdaba CBI gi officer amata yauhan biganu Babishana gi khuzinda paklamba AB blood group aduga chanana mihatpadu puthokadabani su hairakli Rims ta manga suba semester da tamba Sanaton Athokpamgi misigi matangda semkiba Justice for Sanaton Athokpamna sinduna Khurai Maikai sinbathungna total shutdown lauthok chathakre Khoisaungnerba miyamna Rims tamna changsilak pareli minu thongda police na thatki amasung police ka protesters singa muknaki Makataba langla langjil puthoknabagi damak lubasina changsilakpa khongjangsinda Manipurgi lairiba civil society organization sing amadi mahairoi lupsingnasu mating pangbinaba appeal tawrakli Lagliba April gi tang tara thangja nimita Manipur Hindi Parishad Hall Imphal Yumnam Dimbajit na iba Manipura chahi taret khunta khiba Inglisingamaga chanipan taramapan dagina Inglisingamaga chanipan kunmanga Manipur gi Ningthorol da Yumnam Phamnairamba Singh amasung Manipur A View to Our Glorious Past AD Kuntraumdoi Inglisingamaga chanipan marfutaramathoi volume ama Larik ahumasi phonggadori Thoromasida Manipuri Khoriolbu Nungsibiba Khwai Namakna Lengbiraknaba Khetri Rajenna Haizarakli Kanglai Living Arts Kangla Manipur Uchiwana Mars Kitang Kunmari Dagina Mars Kitang Kunipan Phauba Uchiwa Village Imphal West 2 da Numit Mangani Chupna Tongan ba folk narrative amadi drama group tarani thoina saruk yaduna pangthoklakiba 7 Festival of Folk Narrative Arts and Kangla Theatre Marathon Englishingani kun haukiba Mars Kitang Kunipan Nomaizing Numitta Loishinba amadi prize entopagi thoram pangthokibaga loyana Kangla gi ai mamani haiba lilasi uladuna Shinki. Thoromasida Manipur Lengaki Deputy Speaker Kongkham Robindro Naba Warepa Padmasri Theatre Director Haigruzam Indrajit Pradhan Uchiwa Gram Panchayat Yumkhaibam Imotomba Upa Pradhan Uchiwa Gram Panchayat na Mathangsina Athoiba Mithung Singoiduna Pangthoki Play Director amasung Script Actor na chingba yauna Category Taramari da West Second West amasung Third West haiduna Prize ahum piki haina Kanglagi Secretary Thongnauzam Premjit Singh na thadorokpa chirol amana khanghalakli Sanabagi powerhouse ni hainariba Manipuragi Sanaroigi mai pakpagi nungairba pau kya lakli Olympic medal yauna women boxing da tamliba akhanaba khudol singidamak taruklak world champion oikrabi mangte chungnejang Mary Combo Englishingani kunmathoi sports star ACES awards da sports woman of the decade individual Olympic sports kidamak khalakre
ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯍꯥꯟꯅꯒꯤ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 13ꯇꯒꯤ 15 ꯐꯥꯎꯕ ꯎꯖꯕꯦꯀꯤꯁꯇꯥꯟꯒꯤ ꯇꯥꯁꯀꯦꯟꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯁꯤꯌꯥꯟ ꯋꯦꯠꯂꯤꯐꯇꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯅꯨꯄꯤꯒꯤ KG 94ꯒꯤ ꯀꯦꯇꯦꯒꯣꯔꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯂꯤꯗ ꯇꯧꯒꯗꯕꯅꯤ꯫ ꯄꯟꯕ ꯌꯥꯏ ꯅꯨꯄꯤꯒꯤ ꯀꯦꯇꯦꯒꯣꯔꯤꯗ ꯆꯍꯤ 16 ꯁꯨꯔꯕꯤ ꯃꯤꯔꯥꯕꯥꯏꯅ ꯁ꯭ꯇꯥꯔ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯣꯏꯔꯤ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯀꯦꯇꯦꯒꯣꯔꯤꯗꯅ ꯆꯍꯤ 19ꯒꯤ ꯖꯦꯔꯦꯃꯤ ꯂꯥꯜꯔꯤꯟꯅꯨꯒꯥꯅ ꯑꯣꯏꯔꯤ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯑꯥꯜ ꯂꯥꯡꯊꯥꯂꯤꯌꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ ꯁꯦꯀꯦꯟ ꯋꯦꯕꯀꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯅꯧꯕ ꯀꯣꯚꯤꯗ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯃꯤꯖꯣꯔꯥꯝꯗ ꯊꯨꯡꯂꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯦꯝꯄꯜ 200 ꯇꯪꯗꯥꯡꯕ ꯈꯪꯗꯣꯛꯅꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯦꯗꯚꯥꯟꯁ ꯂꯦꯕꯣꯔꯦꯇꯔꯤꯁꯤꯡꯗ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯁꯤꯗ ꯋꯥꯅꯣꯛꯄꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯈ꯭ꯔꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯤꯄꯨꯔꯥꯗ 2, ꯃꯅꯤꯄꯨꯔꯗ 7, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ 3, ꯃꯦꯘꯥꯂꯌꯥꯗ 23, ꯅꯥꯒꯥꯂꯦꯟꯗ 1 ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯗ 3ꯅꯤ꯫ ꯑꯃꯗꯤ ꯑꯁꯥꯝꯗ ꯉꯔꯥꯡ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 64 ꯐꯪꯈꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯇ꯭ꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 43,133 ꯌꯧꯈ꯭ꯔꯦ꯫ ꯑꯃꯗꯤ ꯀꯣꯚꯤꯗ ꯑꯅꯥꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯗ 139 ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯔꯥꯁꯇ꯭ꯔ ꯈꯛꯇꯗꯒꯤ 268 ꯌꯥꯎꯔꯤ꯫ ꯑꯃꯗꯤ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 94,198 ꯐꯪꯈ꯭ꯔꯦ꯫ ꯁꯝꯅ ꯅꯣꯡꯃꯗ ꯐꯪꯕꯒꯤ ꯆꯥꯡ 50,000 ꯌꯧꯁꯤꯜꯂꯛꯂꯤ꯫ ꯁꯦꯟꯇꯔꯅ ꯀꯣꯚꯤꯗ ꯀꯦꯁ ꯁꯥꯊꯤꯔꯛꯂꯤꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯣꯚꯤꯗ ꯁꯟꯗꯣꯔꯛꯄꯒꯤ ꯆꯦꯟ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯑꯃꯁꯨꯡ ꯃꯥꯏꯀ꯭ꯔꯣ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯁꯤꯡ ꯍꯥꯡꯗꯣꯛꯅꯕ ꯂꯣꯏꯅꯅ ꯀꯣꯚꯤꯗ ꯇꯦꯁꯠ ꯇꯧꯕ ꯍꯦꯟꯒꯠꯍꯟꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠ 11ꯗ ꯑꯦꯛꯇꯤꯚ ꯀꯦꯁ ꯑꯃꯁꯨꯡ ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯁꯤꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯟꯗꯔꯗ ꯀ꯭ꯂꯤꯅꯤꯀꯦꯜ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯔꯣꯇꯣꯀꯣꯜ ꯉꯥꯛꯅ ꯆꯠꯅꯅꯕꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯏ ꯏꯟꯗꯤꯌꯥꯗ ꯍꯟꯗꯛ ꯈꯔꯅꯤ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯀꯣꯚꯤꯗꯅ ꯁꯤꯕꯁꯨ 5.5%ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯦꯒꯥꯋꯥꯠ 100ꯒꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐ꯭ꯂꯣꯇꯤꯡ ꯁꯣꯂꯔ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯇꯦꯂꯪꯒꯥꯅꯥꯒꯤ ꯔꯥꯃꯥꯒꯨꯟꯗꯝꯗ ꯁꯦꯝꯂꯒꯅꯤ꯫ ꯂꯥꯛꯂꯤꯕ ꯃꯦ ꯊꯥꯗ ꯍꯥꯡꯗꯣꯛꯅꯅꯕꯒꯤ ꯈꯟꯅꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯔꯥꯃꯥꯒꯨꯟꯗꯝ ꯊꯔꯃꯦꯜ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯔꯤꯖꯔꯚꯔꯗ ꯁꯦꯝꯒꯗꯧꯔꯤꯕꯅꯤ꯫ ꯂꯨꯄꯥ ꯀ꯭ꯔꯣꯔ 192 ꯃꯨꯛ ꯆꯪꯅ ꯁꯥꯒꯗꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯐꯣꯇꯣ ꯚꯣꯜꯇꯦꯛ ꯄꯦꯅꯦꯜ 3.5 ꯂꯩꯒꯅꯤ꯫ ꯄꯟꯕ ꯌꯥꯏ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯦꯒꯥꯋꯥꯠ 700 ꯀꯦꯄꯥꯁꯤꯇꯤꯒꯤ ꯁꯣꯂꯔ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯅꯔꯃꯗꯥ ꯇꯨꯔꯦꯜꯒꯤ ꯑꯣꯝꯀꯥꯔꯦꯁ꯭ꯋꯔ ꯗꯦꯝ ꯃꯊꯛꯇ ꯁꯥꯔꯤꯕꯅꯤ꯫ CBSEꯅ ꯆꯠꯂꯤꯕ ꯑꯦꯀꯥꯗꯦꯃꯤꯛ ꯏꯌꯔ ꯏꯪ 2019-2020ꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯂꯥꯁ 9ꯗꯒꯤꯅ ꯀ꯭ꯂꯥꯁ 12 ꯐꯥꯎꯕꯒꯤ ꯁꯤꯂꯦꯕꯁꯇ ꯀꯛꯊꯗꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯏ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯁꯤꯂꯦꯕꯁꯇ 50% ꯀꯛꯊꯠꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯛꯊꯔꯕ ꯁꯤꯂꯦꯕꯁ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯩꯔꯣꯏꯁꯤꯡ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ-ꯖꯨꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯁꯣꯜꯖꯔ ꯅꯥꯏꯛ N.A. ꯚꯦꯂ꯭ꯌꯨꯄꯤꯅ ꯒꯤꯅꯤꯁ ꯕꯨꯛ ꯑꯣꯐ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗꯁꯇ ꯆꯟꯅꯅꯕꯒꯤꯗꯃꯛ ꯀꯥꯁꯃꯤꯔꯗꯒꯤ ꯀꯟꯌꯥꯀꯨꯃꯥꯔꯤ ꯌꯧꯅ ꯑꯜꯇ꯭ꯔꯥ ꯃꯦꯔꯥꯊꯟ ꯍꯧꯈ꯭ꯔꯦ꯫ ꯅꯥꯏꯛ ꯚꯦꯂ꯭ꯌꯨꯅ ꯅꯣꯡꯃꯗ ꯀꯤꯂꯣꯃꯤꯇꯔ 60ꯗꯒꯤꯅ 100 ꯆꯦꯟꯒꯅꯤ꯫ ꯁꯥꯡꯂꯕ ꯀꯤꯂꯣꯃꯤꯇꯔ 4,300ꯒꯤ ꯑꯔꯥꯞꯄ ꯑꯁꯤ ꯅꯨꯃꯤꯠ 50ꯅꯤ ꯌꯧꯍꯟꯗꯅ ꯆꯦꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯁꯨ ꯊꯝꯂꯤ꯫ ꯃꯍꯥꯛꯅ ꯀ꯭ꯂꯤꯟ ꯏꯟꯗꯤꯌꯥ, ꯒ꯭ꯔꯤꯟ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯨꯗꯨꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ꯫ ꯍꯌꯦꯡ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯀꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6ꯇ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯇꯝ ꯂꯣꯏꯔꯒꯅꯤ꯫ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯒꯔꯇꯂꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯟꯗꯤ ꯇꯤꯂꯥꯗ ꯂꯩꯕ ꯔꯤꯇꯥꯌꯔꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯃꯌꯨꯝꯗꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯒꯤ ꯑꯄꯤꯛꯄ ꯀꯟꯇꯦꯅꯔ 62 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯥꯝꯅꯥꯊ ꯀꯣꯕꯤꯟꯗꯒꯤ ꯍꯛꯆꯥꯡ ꯐꯤꯕꯝ ꯐꯒꯠꯂꯛꯂꯤ꯫ ꯑꯦꯝꯁꯇ ICUꯗꯒꯤ ꯄꯨꯊꯣꯔꯛꯇꯨꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯔꯨꯝꯗ ꯊꯝꯈ꯭ꯔꯦ꯫ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯀꯣꯚꯤꯗꯀꯤ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯣꯛꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ